Nupi Fubada Awang Nongpokta Manipur na Makok Oiri, Nonibala Narengbam, Integrated Rural Development Service Organization Wangjing na sinduna, 16 Days of Activism Against Gender-Based Violence Campaign hugdok pagaloy na ngahan malam gyatay mapamsing da pangtok na bagom, International Day for Day, Elimination of Violence Against Women gi thawram pangtok ray. Campaign asigi matang da IRDSO gi chief functionary Nonibala Narengbam na haikibada handaki thawram asigi thimase nupi angang sing da sathariba miyot minay sing ase hengalatan ba aikoi gi thabak tawbagi chang ase hengadan si haibane handaki thawram asida IRDSO na mahiroi singi class 4 dage 12 phawbada category ani thongna khaidoktu painting competition pangthokhe masigi maramde competition asida piriba theme sing child marriage, gender equality, cybercrime amasung child sexual abuse haibasing ase ngasigi hawragliba mahiroi singde hena kupthana khanganing badagi pangthokpa nei numit 13 ni asida malemgi tongan-tongan ba mafam singda campaign mayam ama pangthoke masigi manungda ngasigi asina nupi angang singda sathaba miyot minai muthalasi haiba numit nei nupi amasung angang haibase samaj asigi saruk ama nei maramaduna masigi awareness ase yamna pak sauna khangan ba mathau tai nupi amasung angang singda yengliba mijeng mayam ase hongdokpa made aikhoigi wakhalon mayam ase sumthokpa darkar yamna oire National Family Health Survey gi matungina Northeast State singi manungda Manipur na nupi phubada makok oire miron bi nupi singda phubagi changsu adumak wangna leiri hairaduna aikhoigi imungda manaba samaj ama leiraklaba matamda amana mabu ikai khumnaraba matamda aikhoigi lamda masida manaba samaj ama oirakani haikhe Chin Cookie Sing ST list dagi laukthokhinaba WMC na Prime Minister da taksin khre Manipur da leiriba Integrated Chin Cookie Sing Scheduled Tribe list dagi laukthokhinaba World Meitei Council WMC gi chairman Ais Navasyam na khuyek piduna laibak asige Prime Minister Narendra Modi da cherol pisinduna taksin khre WMC na PM da thajan khiba cherol adu da palliba wafam sing de Manipur gi yalo phurup kayagi mihutni haina Masana haizaba All Tribal Student Union Manipur asum kauba mahiroi singge lup amana ka henba provocative activities sing sathaduna mitai miyamna masagi phurup mutkidana bage kanjanaba scheduled tribe list ta chalanna bataliba dimana sigi maramda lana paudamba madi aranba tahanba union minister na chingba lusingba sing unaduna national capital da aranba wafam sing sandok le haikhe cheroladuna mitai phurup ki matang da marik chumba wafam sing thamladuna Mitai sing ase nagagumna Manipur da ihan hana khunda khiba kanglup nei makhoi ase aikhoi mitai na salai taret haina su khangnariba sagai taret natraga achauba imung taret na semkhiba nei adubu mitai sing ase taraga nipan suba chahi chadage hindu onthokhiba dage makhoi ase aryan sing oina lognakhiba nei masina maram oiduna maitai bu scheduled tribe oina lodana general ama oina lawkhiba nei loinana Aikhoigi ahalaman singsu Aryani haina saktak jaraga chauthok saba phauke masina maram moiduna aikhoigi ahalaman singna mitai ase nagagumna lamdam asida ihan hana khunda khiba yalo phurupni haiba wafam ase kaidongnungda pankhide cheroladuna makha taraduna Chin Cookie Kanglup ki miyoi sing ase Burma Myanmar dagi sangsilakhiba singne makhoibu Manipur laingakna refugee settlement policy gi makhada miyoi bagi minungsi yengduna state asida laiba yahan khibane Adumakpo Chin Cookie Kanglup ki miyoi sing ase Manipur da changjapam piduna lehellaba matung irang sagatpa khudong chadaba sing thokanba Kanglup oirakle masigi mathakta makhoina jelingam ni haijaba independent homeland phauba tanba horakle haujik hairiba Chin Cookie sing asina mitai sing ase kanano haiba khangde masigi maramde makhoi migrant sing oiramba asina maram oiduna maitai bu khangdaba oiramba yai maram asina makhoi ase mitai gi apambagi wangbada chatle makhoina Border ki mafam sing da mitai sing maruwaina India ge scheduled tribe population ge marakta demonize tawna ba akan ba mong da Cookie Chin miyam gi asigumba makhal ge langam phangam draba communal activity sing asina Manipur amadi Northeast pumbada pamdaba phibam amada laklaga nei laiba kasigi lo matungin na migrant sing amadi makhoi gi macha masu sing ase hiram amata da India gi maruwaina Manipur gi scheduled tribe sing oiba yadi haina mayek seng na yaure India scheduled tribe sing ase yellow mi sing haina su khangnariba lamdam asida mamangai dagi ihan hana khundaraklaba sing oire Chin Cookie Kanglup ki miyoi sing ase masagi asengba homeland oiriba Burma gi Chin state ta hojik su leire
Maram asina Manipur gi ST list ta lana chansinkraba Chinkuki Kanglupki miyoising ase schedule tribe list gi lauthoknaba hiram asigi matangda Prime Minister na Thubada midyang changbiyu haikhe Makhel da CM yauna Sangai Festival pangthokre ST natraga general gi khenaba leitaba Manipur ohellase schedule tribe ke general gi natraga tribal ge chingmi gi natraga mitai pangal ge khenaba leitaba apunba Manipur ama semgatlase Khumal Lampak Sport Complex ki hek mathangda Senapati District na sport ke infrastructure khwaidagi yamna leiba district oiragani haina Chief Minister N Biren na phongdokre Senapati District ki Makhel Heritage Park ta pangthokpa Manipur Sangai Festival gi thoramda saruk yaraduna Chief Minister N Biren na hai ningsingba thoktrba matamdagi hongna lamda masida laiminariba aikoi pumnamak mafam asidagi kainakhibane nongmadi soidana amuk halaklaga pullakhigani haibadu asengba uba horabane Ngasigi thauram asidi Sangai Festival gi wafam adu khak natana mayam amukha na punbagi wahan thok adu leigane lamda masida khundari ba phurup mayam asigi apunba sagana bagi manglan ase mangduna laklabane Manipur gi charang na ba phiba masida journalist ki sinpham thadoklaga bot leptuna mai paklaba matungde April 12 da matamadugi assembly the private member resolution ama move tawkhibane Let us forget and forgive the historical mistake haiba wafam asida pukhatkiba private member resolution adu house na yenaba leitana pass tawkhe wakhalon aduna manglan oina sangsilaga thabak to onthokpa pamlabasu matam sangna pangal thokpa yadaba tanphamda leirubana thabak oina onthokpa ngamdana lakhibane kumja 2017 gi March 15 da Chief Minister oina wasak loroba matungda mahakna pamjabasing adu thabak to onthoknabagi khudongchaba mathang lakhibane Chief Minister oina wasak loroba matungda ahanba miyamgi mifamda khangawdana chingda chatsi haina haidokraba matungda chingi manung hanjenba mafamsingda chatlaga chingi miyamna sauriba pendriba kaya ase karidagino haiba khangdoknaba honaduna lakhe chingi lamda mai leiramde wilongda tumnaba kangthol leiramde ising thaknaba leiramde nupisingna chingi lambida kilometer 4-5 kumtharaga kokta sampuraga ising sokpa chatnaramme Ana layang sang leiramde miyam layang bagi khudong chaba phanglamde asigumba miyam gi awaba si uraga Chief Minister gi haksel gi tengbang hokdoktuna lamdam asigi lairaba miyam da lemna layang bagi khudong chaba pina bohna bane haukiba chahi manga gi tamase thabak tawba ngamdana lakhe miyam gi thawjal dagi BJP na lusing bani subatam gi laingak laklabasu marup mapang oina NPF ka chatminari bane Makhel gi Heritage Park ase tha ani makhai gi matamda sakhibane Masigi conference hall amasung cottage khara sagatkadaba watle mafam asi world class ki thakta semgana bohonagane masigi thabak paikhatpada sel gi singnaningai leite miyam gi nungsiba mateng pangbiba kayana phatraba wakhalon pumnamak maithiba piba ngamgane ani suba world war da Japanese na chatkraba matungda leiramba mafam asi semgat patangai fade mafam asida lamkoiba kayana laktuna nungaibada saruk yajasanu haikhe thauram aduda Mau SG MLA Losi Dikho Mau Council gi lusing basing yauna tongan ba cultural group singi mihut sing saruk yakhe Aroi bada tabi riba pumnamak po thagachare